Kotuna lengak maran sirakli ngasi lay makong area da thuki ba thodok sing adugi daita puba lengak na pugada bani lengak na lokhat pham thok pathabuk matam sana lokhat pangam dabada ki thodok asi tholak pani haina committee on tribal unity Kotuna Southern Hills ki maike digi lengak pumaral sirakli Kotuna thadur pacherol amada kuki jomiam ki mathakta matam sang na blockade ki khongjing jang silak pada lengak na masipu thingba ngam daba ngasi lay makong area ki thodok adu tholak ki bani haiba galoi United Naga Council UNC na taliba demand sing adusu yaning deba phongdorakli Kotuna makha taraduna tribal community ani gi marakta muk narak pata kacha naga mioi khana lay makhong da laiba Meitei gi yum sing adu Mei Thakhi bani Mei Thakhi badu ta kuki jo community gi mathakta maral siba galoi na miyam gi sentiment phangna ba hona bani haina maral sirak pa galoi na asigu ba thawong asina communal tension hengal hal le haiba galoi na kuki jo gi mathakta blockade chatha bada sena ba sing khudak ta phaduna kuki jo miyam gi nung magi tangai phada polam sing pusilak pada apan ba pihaloi da bani haina sulengak amati mari ne authority da taksilagli amarom da UNC gi mihut sing na tha sigi nipan da chief minister unatuna su agreement tok na banem sakip gen deputy CM famda gi lauthok na ba amadi lailon wifi khul gi chief hana ba demand tawki ba adubu akan mamong da yaning da phongdorakli Krul gi nung sang khong da ambush tawduna air ani hat ki ba thok ka mari leinana thi bahum gi thabak chathari Haukiba July 3 ta NH 202 Imphal Ukrul lambi gi nung sang khong area da kulai pai ba singna sangsad tamna lakhiba 40 suba Samra Falls ki personal ani ambush tawduna hat ki baduga nipana so apan nangan ki ba thokdo aduga mari lainana hauji combined force na thokdo asida chenari ba mioi singpha na ba thi bahum gi thabak makhata na chathari hairi paosina makhata na hairi badi ambush aduda Assam Rifles ki warrant officer Balwan Singh amasung Havildar CM Singh laikidaba thokdo aduga mari lainana Assam Rifles BSF amasung Manipur Police Commando na haukiba irai numitagi chingnaba jaga singda thi bahum gi thabak chathaduna lakhibani hairi Assam Rifles ki maike digi phongdok libana joint security ki maike digi thokdo aduga mari lainana mi lainari ba jaga sing khudong thiningai oiraba lambi sing amasung asukpa umang gi jaga sing the area domination amasung combing operation gi thabak paksana chathari operation asi makhata na security personnel amasung miyam da attack chatharak pangamdana ba jingnung da laiba camp amasung infrastructure sing yaikai thugai tawba amadi makoina losenuna thamlamba kulai sing recover tawna ba su honari Assam Rifles ki maike digi extra hagalaki ba post amada hairi bana Central Paramilitary Force asigi maike digi ambush ki thawdo aduda chenari ba mioi sing adu faduna makoi gi mathakta chapchaba wild bichar phangan ba yauna lamda masida law and order maintain tawbaga loinana santi amasung mausa gi phibam hanjinna ba chapchana honagani security force asina honari ba singa simiyam gi punsi amasung lanthong ngak sen baga mari lainana ni hairi Kuki singna Manipur Tural gi mathakta Chandel amasung Chwarchanpur phawna ba Valley Bridge saduna sanga khiba chief minister khanglamdrei Manipur Tural mathakta Chandel district ki Walku village amasung Chwarchanpur district ki Singbu village ani ki marakta nauna lupa crore 2.5 changna saba Valley Bridge chief minister masa khanglamdrei amaromda naga micham taru hat khibagi thodokta mioi manga hakthengna chena bagi manungda ani fare ahum wali hana chief minister yunam khem chana ngasi social economic and environmental development society State Department of Environment and Climate Change amasung editor Gills Manipur EGM na silaga Sangai Thel Manaki Olympian Park Panak to laiba Set Complex ta pangthokiba uthabagi thoramga mari lainana phongdokhrei Set Complex ta ngasi uningthau uyok ama hangdokpagi thoram aduda chief minister yunam khem charan luchinglaga uningthau char sing thabagi thoram aduda Department of Environment and Climate Change ki Director Rajiv Kumar Imphal West ki DC Rajkumar Mayang Lambam yauna tongan ba department ki makok thongba official kaya su sarugyaki Ujara thabagi thoram aduga mari lainana paumi singna hangkiba tongan ba wahang singi paukhumda chief minister yunam khemchana haikiba da haukiba Mei 13 da Kangpokpi district ki manung chanba lalun wifi degi naga micham taruk kaya faraga hatkibagi thodokda hakthengna chena ba mioi manga gi manungda ani ngarang NIN lalun wifi degi pangam mioi ahum phagadabu watli lalun wifi da thokiba thawdo adumin uhoba singna masak khanglaba singni thawdo asida hakthengna chenari ba kuki mioi ahum hauji thiba khangna lairi mioi ahum asi su athuba matamda fana mari leinaba agency singda khangan kre athuba matamda faragani haibagi thajaba lai haiki Chandel district ki mafam amada lenga ke yaba amasung environmental clearance yauduna Valley Bridge amasari haina social media da viral oirakiba adugi hangbada chief minister na thong sabagi thawdo adu karimata serious oina lawdabagi mawongda Chandel da thong amalenga ke yaba yauduna sare haibasi ma ki knowledge laite viral oire hariba video adugi matangda kari leibage haibadu thidoklaga makha taba thabak paikalagi haina phongdoki ngase pangthokiba u thabagi thoram adugi saruk ama oina Olympian Park ki phibam su CM na yingsin ki loinana Olympian Park Management Committee gi mifam amasu pangthoktuna park asida
ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯔꯤꯕ ꯊꯣꯡ ꯑꯗꯨ ꯐꯣꯔꯦꯁꯠ ꯀ꯭ꯂꯤꯌꯔꯦꯟꯁ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯁꯦꯜ ꯈꯥꯏꯅꯔꯒ ꯁꯥꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝ ꯑꯃꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯣꯡ ꯁꯥꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯣ ꯃꯦꯃꯔ ꯕꯣꯔꯗꯔ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯊꯣꯡ ꯑꯗꯨ ꯉꯔꯥꯡ ꯁꯥꯜꯈꯨꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯁꯪꯒꯥꯈꯤꯕꯅꯤ꯫ ꯊꯣꯡ ꯑꯗꯨ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯜꯈꯨ ꯚꯤꯂꯦꯖ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯒ꯭ꯌꯨ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯑꯣꯏꯅ ꯁꯥꯕꯅꯤ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯈꯨꯜꯃꯤꯂꯩ ꯍꯥꯏꯅ ꯊꯥꯕꯁꯨ ꯊꯦꯡꯅꯩ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯀꯨꯀꯤ ꯖꯣ ꯑꯃꯁꯨꯡ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯁꯥꯕꯒꯤ ꯊꯣꯡ ꯁꯥꯅꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯌꯦꯜꯍꯧꯃꯤ ꯀꯌꯥ ꯌꯨꯝꯗ ꯆꯪꯕ ꯌꯥꯍꯟꯗꯅ ꯂꯩꯍꯜꯂꯦ꯫ ꯕ꯭ꯔꯤꯟꯗꯥ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯜꯍꯧꯕ ꯅꯝꯊꯅꯕꯒꯤ ꯅꯃꯥꯗ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯄ ꯇꯨꯞꯄ ꯈꯛ ꯇꯧꯕ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯍꯟꯗꯅ ꯂꯩꯍꯜꯂꯦ ꯍꯥꯏꯅ ꯍꯥꯟꯅ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ. ꯑꯣꯏꯔꯝꯕ ꯕ꯭ꯔꯤꯟꯗꯥ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯖꯨꯀꯦꯇꯤꯚ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ (EEBFAM) ꯂꯤꯡꯈꯠꯈꯤꯕꯒꯤ 18ꯔꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ 2029ꯗ ꯂꯥꯜꯍꯧꯕ ꯄꯨꯡꯃꯨꯠ ꯃꯨꯊꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯑꯃꯨꯛ ꯍꯧꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝꯗ ꯄꯦꯅꯦꯂꯤꯁꯠ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯕ꯭ꯔꯤꯟꯗꯥ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯠ ꯗꯥꯛꯇꯔ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯃꯣꯗꯔꯦꯇꯔ ꯑꯃꯗꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯍꯣꯃꯦꯟ ꯊꯥꯡꯖꯝ, ꯌꯨꯅꯥꯏꯇꯦꯗ ꯅ꯭ꯌꯨꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯏꯝꯐꯥꯜꯒꯤ ꯆꯤꯐ ꯕ꯭ꯌꯨꯔꯣ ꯅꯤꯡꯊꯧꯈꯣꯡꯖꯝ ꯁꯩꯇꯖꯤꯠ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯗꯤꯐꯦꯟꯗꯔ ꯑꯦꯗꯚꯣꯀꯦꯠ ꯋꯥꯍꯦꯡꯕꯝ ꯖꯣꯏꯀꯨꯃꯥꯔꯅ ꯄꯦꯅꯦꯂꯤꯁꯠ ꯑꯣꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯠꯁꯤꯡ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯕ꯭ꯔꯤꯟꯗꯥ ꯊꯧꯅꯥꯎꯖꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯜꯍꯧꯕ ꯅꯝꯊꯅꯕ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯥꯜꯍꯧꯕꯒꯤ ꯏꯍꯧꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯨꯝꯖꯥ 1979ꯗꯒꯤ ꯍꯧꯗꯨꯅ ꯀꯨꯝꯖꯥ 2012 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯜꯍꯧꯕꯒꯤ ꯅꯃꯥꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯊꯣꯛꯍꯟꯈꯤꯕ ꯑꯗꯨꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯉꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯁꯨ ꯀꯥꯡꯂꯨꯞ 3 ꯁꯨꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯥꯡꯂꯨꯞ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯂꯣꯏꯕ ꯅꯥꯏꯗꯅ ꯂꯩꯒꯅꯤ꯫ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯈꯟꯗꯨꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯏꯂꯦꯛꯁꯟ ꯃꯦꯅꯤꯐꯦꯁꯇꯣꯗ ꯑꯐꯁꯄꯥ ꯍꯥꯞꯇꯨꯅ ꯅꯩꯅꯕꯒꯤ ꯃꯍꯨꯠꯇ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯜꯂꯛꯂꯤꯕ ꯂꯩꯉꯥꯛꯅ ꯀꯗꯥꯏ ꯐꯥꯎꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯖꯁꯇꯤꯁ ꯐꯪꯍꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯔꯣꯝꯗ ꯈꯟꯅꯕꯤꯌꯨ ꯍꯥꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯖꯨꯀꯦꯇꯤꯚ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ (EEBFAM)ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯦꯅꯨ ꯇꯈꯦꯂꯝꯕꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯦꯅꯨ ꯇꯈꯦꯂꯝꯕꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯁꯤꯡꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2012-2013ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯀꯦꯁꯁꯤꯡ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯣ ꯍꯥꯏꯕ CBIꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯤꯟꯅꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯀꯦꯁꯁꯤꯡ ꯑꯗꯨꯒꯤ ꯀꯟꯚꯤꯛꯁꯟ ꯇꯥꯕ ꯑꯃꯗꯤ ꯖꯁꯇꯤꯁ ꯄꯨꯊꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ꯫ ꯀꯦꯁ ꯀꯌꯥꯗ ꯆꯤꯟꯅꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯤ ꯃꯈꯥ ꯀꯦꯁ ꯆꯠꯊꯕ ꯌꯥꯗ꯭ꯔꯤ꯫ ꯀꯦꯁꯁꯤꯡ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯡꯁꯟ ꯄꯤꯔꯛꯀꯗꯕ ꯑꯣꯏꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯂꯤꯁ 100ꯃꯨꯛ ꯀꯦꯁ ꯇ꯭ꯔꯥꯏꯜꯗ ꯂꯩꯔꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯆꯠꯊꯔꯤ ꯑꯃꯗꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯁꯤꯡꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯦꯟꯅꯕꯁꯤꯡ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯆꯠꯊꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯅꯕ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁꯤꯡꯅ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯤꯅꯤ ꯑꯃꯗꯤ ꯀꯣꯔꯠꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗ ꯂꯦꯖꯤꯁꯂꯦꯆꯔꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁꯤꯡꯗ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯏꯂꯦꯛꯁꯟ ꯃꯌꯥꯗ ꯊꯥꯖꯕ ꯄꯤꯔꯝꯕ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯑꯐꯁꯄꯥ ꯑꯃꯗꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯊꯧꯗꯣꯛ ꯀꯌꯥꯗ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ꯫ ꯇ꯭ꯔꯨꯊ ꯀꯝꯃꯤꯁꯟ ꯁꯦꯝꯗꯨꯅ ꯀꯦꯁꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯊꯛꯇ ꯀꯔꯤ ꯊꯥꯖꯕ ꯂꯩꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦꯅꯤꯐꯦꯁꯇꯣꯗ ꯑꯐꯁꯄꯥꯒꯤ ꯃꯇꯥꯡꯗ ꯍꯥꯞꯇꯨꯅ ꯅꯩꯅꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯅ ꯀꯗꯥꯏ ꯐꯥꯎꯕ ꯊꯧꯗꯥꯡ ꯌꯥꯒꯗꯒꯦ ꯍꯥꯏꯕꯔꯣꯝꯗ ꯅꯩꯅꯕꯤꯌꯨ꯫ ꯏꯂꯦꯛꯁꯟ ꯃꯦꯅꯤꯐꯦꯁꯇꯣꯗ ꯑꯐꯁꯄꯥꯒꯤ ꯃꯇꯥꯡꯗ ꯍꯥꯞꯇꯨꯅ ꯅꯩꯅꯕꯒꯤ ꯃꯍꯨꯠ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯩꯉꯥꯛꯅ ꯀꯗꯥꯏ ꯐꯥꯎꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯋꯥꯌꯦꯜ ꯐꯪꯍꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯔꯣꯝꯗ ꯈꯟꯅꯕꯤꯌꯨ ꯍꯥꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯖꯨꯀꯦꯇꯤꯚ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ (IBFAM)ꯅ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯦꯅꯨ ꯇꯈꯦꯂꯝꯕꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯨꯞ ꯑꯁꯤꯒꯤ 18 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯁꯤꯡꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯆꯨꯝꯕ
ꯋꯥꯏꯜ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯈꯨꯝꯖꯥ 2012-13ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ CBIꯗ ꯁꯤꯟꯅꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯀꯦꯁꯁꯤꯡ ꯑꯗꯨꯒꯤ ꯋꯥꯏꯜ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜ ꯀꯌꯥ ꯆꯦꯟꯅꯕ ꯃꯤꯍꯥꯟ ꯃꯤꯄꯨꯟꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯁ ꯀꯌꯥꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯡꯁꯟ ꯄꯤꯔꯛꯇꯕ ꯃꯔꯝꯅ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯆꯠꯊꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜ ꯆꯥꯝꯃꯔꯣꯝꯗꯤ ꯇ꯭ꯔꯥꯏꯜ ꯆꯠꯊꯔꯤ ꯍꯥꯏꯈꯤ꯫ ꯔꯦꯅꯨ ꯇꯈꯦꯜꯂꯝꯕꯝꯅ ꯍꯥꯏ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯏꯂꯦꯛꯁꯟ ꯚꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯕ ꯀꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯐꯁꯄꯥ ꯑꯃꯗꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯒꯅꯤ ꯍꯥꯏꯅ ꯃꯤꯈꯜ ꯃꯌꯥꯗ ꯊꯥꯖꯕ ꯄꯤꯔꯝꯕ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯇ꯭ꯔꯨꯠ ꯀꯃꯤꯁꯟ ꯁꯦꯝꯗꯨꯅ ꯀꯦꯁꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯐꯥꯎꯕ ꯂꯩꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯀꯔꯤ ꯊꯥꯖꯕ ꯂꯩꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫